India amasung Bangladesh ki ngamkhaida hojik panduna leiriba Manipur dagi Dr. Tamba chakhiba mahiroi sing laurunaba bus ama ngasi Health Minister Langpok Lakpam Zainti Kumarna konung mamangdagi lamthakre. Ngasi ayuk angan bada Longmai 4 Baptist Church none amadi khunja singna Tengkonjang Higher Secondary School da hangliba Institutional Quarantine Center da mateng pangba oina chana thaknaba ensang napi kaya Longmai Natural Club ki volunteer singi khuthang da mateng pangkhre. Civil Aviation Minister Hardip Singha Puri na haikre madudi ngarang ahanba oina flight resume tawkhibagi ahanba numitta punna lebak sinba thungna punna domestic flight samnga ka kuntrani thoi service tawkhi. Twitter da thagalakba warol amada mahak na hai ahanba numitta punna passenger listing kuntramapan ga chani kuntramathoi na sathok sasin tawkhi. COVID-19 na maram oiraga numit humphumathoi ni aeroplane pairudraba tungda ngarangdagi haukiba service asida apunba aeroplane masing saruk ahum thokpagi amana service tawba hokhi. Andhra Pradesh ki oina ngasidagi flight service hokre amadi West Bengal gina lakliba sagol sen numitta flight service hauragani. Indian Railways na lebak asida punna Shramik train masing lising ahumga supna humpu chenba hauhanduna tongan ma mafam singda lairamba migrant worker lak nifugi mathakta puthok pusin tawduna masa gi mayum-mayumda yauhanbang mankhre. Rail Minister Piyush Goyal na laukhatlak iba khongthang asida nungaiba amadi apenba phongdok laduna Twitter da pikiba warol amada laibak asta lairiba stat singna railway da angamba mateng piduna sinmisingbu masa-gi maramda halhanbada mateng pangbiyu hairi. Ningsingba yai madudi Shramik Special Train sing asi tha asigi amadagi chenba horakhibani. Coronavirus ki laichat malem sinma thungna sandorakhibadagi thamkhiba emergency adu Japan gi oinadi ngarangdagi hauna Japan laibak sinba thungbadagi lauthokle haina Japan gi Prime Minister Shinzo Abe na ngarang lauthokre. Masigi mathakta Japan gi lemhoriba Tokyo yauna Prefecture mangadagi su hairiba emergency asisu lauthokle hairi. Shinzo Abe na atopa section wa thamladuna hai madudi karigumba laina asi amuka hana Japan da sandorakpa tarabadi lauthokliba emergency asi amuka hana amuk thamjilakpasu yai hairi. India gi mapa laibak singda hojik panduna lairiba India masa sing laurunabagi anisuba tangkaki oina Bande Bharat Mission ngasidagi hauragani. Masigidamak mission asida Gulf ki laibak singdagi flight Germany furomna mi puthok pusinda mateng panggadawri. Hairiba flight sing asina mapanda panduna lairiba India macha lising kulhumdoi gi mathakta puraknaba hotnagadawri. Ayamba flight sing United Arab Emirates dagi pairakani. Hojik phawbagi oina Dubai dagi flight masing 53 amadi Abu Dhabi dagina flight masing 16 sizinagani haina lauthokre. Masigi mathakta ngasidagi hauna ahanba oina United Arab Emirates dagi India macha lising amaga chahum puraklagani.